United People's Front UPF na hek safong lakpadagi leptana ngasi fawba pangtoktuna lakpa Maharaj Gambhir Singh leikidaba January tang 8 da National Reconciliation Day lakliba jay asigi oina sutha ama chupna palan tawgani haina fongdorakli UPF ki President Rupachandra Paumi Singh da fongdorakpada tha ama chupna palan thoram pangtokadoriba sida North East ki tongan mafam Singha Manipur ga sagon nana leiriba mafam Singh da chatuna palan thoram asigi sarkama oina tongan ba thabak thoram kaya pangtokani haina haiba wafam kaya thamlakli अकोगी सना हेरा चंद्र हाइदना मतममदा सही तरे खुतापु मतमदा मणिपुर बुंगाक सेंद्र लेखिबा मयामना ताकु निंथौ हाइरिबा असुगुंबा ताकु निंथौ असिगी मितममा अकोई सिंजमै चिंगा मकादा अकोइना फाउंडेशन स्टोन अमा अकोइ निमितुदा हांगथोकचगनी अदुगा डिसेंबर की तांग 13 दा अकोइना हिस्टोरिकल ओइबा मफम अमदा अकोइना UPF na volunteer single loina na koi social service ki program ma pangthok sagani aduga December ki tang 13 haireba numit asida one day discussion on Maharaj Gambhir Singh haiba national reconciliation manga mari leina na koi na program ma pangthok na basem sajari sigi makha tarakpada koi na reconciliation manchika mari leina na koi North East ki state sing abidi Manipur Meghalaya Assam amasung Tripura da koina program pangthong na basiam sajari aduga tang 18 da koi Imphal da ki koi thaduga Shillong da koi chatlagani aduga tang 10 December 2025 da koi National Reconciliation Day ki saruk amana Red Land Shillong da koi program ma pangthong na basiam sajari siga loina na Shillong dagi tang kun gi nungdang da laga tang kun mathoi da koi Guwahati da thungaba matung da Guwahati ki Manipur basti haina khangari ba mafam asida koina Biriti Kendrajit ki mitam ama apam da koina maikhum hangtok kani haina koina siam sajari makha tarakpada December ki tang 12 hairiba numit asida koi amuk silchar da thungaba matung December ki tang 12 da Maharaj Gambhir Singh amadi Naresh Singh gi lampak oiriba marda koina mayam gi punbam oiriba museum ama mapam sida museum hall ama haitare masi koina mapam da koi hangtong na ba siam sajari tang kan ngari jasda amu koina akoi Assam gi lengon bi pat awapali aina khangari ba mafam sida koina laigidri ba sing adugi Maharaj Gambhir Singh amasung Narsingha gi mafam ikai khumnaba uttoina koina ikai khumnaba gi thawramama akoi awapali amasung lengon bi pat ta pangthok ke haina UPF na koina program si sinjabani makha tarakpada koina December gi tang 15 da akogi